अहानबद मरोइब पाउ मणिपुर की नहासिंगिदमक थवाई थारबसु MPP ना पामुब लैते हाइना MPP की प्रेसिडेंट एस प्रोजेन ना हाइख्रे जलियांगरोंग ना नमना ताबा मफम सिंगदा सुगी कैंप थमजिलकपा कुकी अमदि नागागी मरक्ता अमोक खतना हन्नबा इंडिया लेंगकना सिलकपा थौसिल नि हाइना ZUC मणिपुर की प्रेसिडेंट माइबोन फाउमेन हाइख्रे स्मार्ट सिटी की मखादा थंगाल कैथल दगी खुयाथोंग ताबा लंबी चही अनि फाजिलक अब फाउबा सेंबलोशिन दबना ललोल इटिक तौरिबा सिंगदा चाउना चैथेंग पीरे अमदी मणिपुर की ओइना नीट की मेरिट लिस्ट थोक्ट्रिबासी टेक्निकल इशू खरा लैबगिनी अतुबा मतमदा मेरिट लिस्ट थोक्लगनी हाइना हेल्थ डायरेक्टर डॉक्टर चंबो गोनमेन हाइख्रे खुरमजरी ISTV की मणिपुरी पाउ मिटिंग ताबरीब सिंबु तरामनुक चरी पाउ संदोंग पिजरी मणिपुर की तुंगी यम्बी ओइदिबा नहा सिंबु कैदौनुंगदा मांगहन बसिलकपा अमसुंग मांगहन बयाबा ngamloi मणिपुर की नहा सिंगिदमक थवाई थारबसु MPP न पामु बलैते हाइना मणिपुर की ख्वाइदगी लीरिबा रीजनल पॉलिटिकल पार्टी अम ओइदिबा मणिपुर पीपल्स पार्टी MPP की प्रेसिडेंट सोरेन संगम ब्रोजेन ना पाउमिसिंग उनबदा फोंगदोख्रे माक नमखा ताना मतम खरा MPP ना पॉलिटिकल पार्टी सगी फिरेप मियामदा खंगहनबदा खुदोंग चादब खरा लैरुरबसु हौजिक्ति MPP ना मणिपुर मियामगी अपाम्बा अनिंगबा अमसुंग थाजबा कैदौनुंगदा मांगहलोय MPP की ओइनदी मपालदगी नियम कायन चंगसलकपा इलीगल इमिग्रेंट सिंगी डंपिंग स्टेट की कैदौनुंगदा ओइहलोय फोंगदोखी पाउमी सिंह हंगबा वहांगी पाउखुमदा महाक नमखा ताना लाखलिबा लिसिंग अनि कुंतरेता पांगथोकदौरिबा स्टेट असेंबली इलेक्शन असिदा MPP की ओइनसु कैंडिडेट नि फुरोम थादोकनबा थौरांग तौरी कैंडिडेट थादोकपा मतमदा सेलदा युमफम ओइरगा टिकेट पीबगी वाफम MPP की ओइनदी लैते इरमदम कनगदबा मियामगी अनिंगबा अपाम्बा थबकता ओंथोकपा ngamgadaba अनौबा मियोय सिंगदा ओइना टिकेट पीबगी मिटिंग थमगनी लैबा कनबा तुंगी युमबी ओइदिबा नाहा सिंग सेमगतपा कनबा अमसुंग मियामगी थाजबा मांगहनदबा हाइबसी MPP की पांदमनी मियामनसु MPP दा थाजबा थंबियु फोंगदोखे स्टेट ने तो को प्रॉब्लम को मक्ति स्टेट गवर्नमेंट ने तो को तो रेजिडेंट पार्टी की गवर्नमेंट में दी स्टेट कंसर्न है तो मतलब जना कोई टेकल तौने न खल लेको मसिदि रेजिडेंट कंदन बस नेशनल पार्टी खुद मक्की इन्फ्लुएंस ले है तर कंदन होना बदा आराम में पावम संतुई रेजिडेंट पार्टी ने पार्टी सेंटर दे फल्ला रो करे हाइजन भी हम कन बाय तर मधुमक्ति लेती स्टेट में साथोंगे तुम पीफम दो को तुम पी गने रेजिडेंट पार्टी पारगो तर लै बिरांग स्टेट रेजिडेंट पार्टी की सरकार हमने को याम अदम लाइन सॉल्व तौरने पानी हाइनिंग आइतर क्राइसिस दि लोसललोइदा कोई मणिपुर की हाइदो यादव हाई याबा यादव याम लेरे मनने मणिपुर की अखोगी इहो मखन मखन की लेरी मणिपुर को मसे इनडायरेक्टली लोसनब इरा के लोसलोइद्रुम मणिपुर कनबजे मणिपुर लेरंबे स्टेट गवर्नमेंट ने कन्नब होनगदोने दो मोय कन्डम जाजा कोई ना मयाम माइ मसिंग मसागी तुंगी फ्यूचर सेमजदो मयाम थोलग लान थेंगनरे असे अमु लान चासरो मुलो हातो के हैनेबा कोई कम्युनिटी जे लोसन के भी मोय तोरिस मैतै अब जासे हिंगलरो हैबने ने मोय तोरिस MPP ना शक्ति लेबा 2000 शक्ति लेबा कोई नहा सोप यारो तुंगी युंबी ओइदो नहा सोप यारो कोई मोय सोका न कोई दुम थवाई थादो कनाय तर आइगी जाति की लेबा क्लिप कदो बाई जाति कलहुंद्रबा जाति युंबी ओइदो इनाव इसा इनाव मैम लोइ सेलो कोई केदो यंगनै दुन मोय दम तो कोई मांगजिन दानी मोय कनगनी पाउमी सिंह उनबा अदुदा महक नमखा ताना लिसिंगनी कुलहुमदगी में अहुमदगी थोरखिबा थौदोक असदा इरमदा मणिपुर कन्नबा होटनबदा थवाई थाख्रबा थौबसिंगी इमुंग मनुंगदा अमसुंग रिलीफ कैंप लैरिबा इमुंग मनुंग सिंगदा MPP नसु अंगंबा मतेंग पांगलगनी फोंगदोखे इलेक्शन 2027 ना कोई 30 प्लस का न होनगनी अदुगा टिकेसु टेस्टेड तबु बिरो इतर न्यू फ्रेश लेबा की खनबा इतर याम फ्रेश होबा लेबा की खनबा लेबा को थमोय संग नुंसीबा सिंगदा मागी ट्रैक रेकॉर्ड जंग कोई टिकेट पीगने अखोय हाना टेस्टेड हाय तारे का नि गाना बे टेस्टेड का तो पीरो टिकेट दिल्ली दे फम मैम दुना हाई कमान ने अदुगा MPP को ने मणिपुर मियाम अदुगा कोई CS ले मैरा पाबी मैम हंग्रुम ने कोई सरकार ले अखोय हौजिक इरांग किना सही नि हेलाबा इरांग सोलिबा अदुगी मयुम थादोक लरेबा लांजेनरिबा इन मैचिंग अखोगी MPP की माइग्री चलगा अखोय अंगम मतेंग पांगबा होरगनी लोइनना लांजिन मरु मोरकांदा illegal immigrant sing takthong na bahona bada thengnari balan makona indigenous maiti de sathariba genocide campaign sing mayok defend on hona bada lagi drabagi china sing imung manung sing de chalaga MPP na khoi
angam mate MPP ki mate MPP ki side ki koi imung manung da koi mateng pangba hawrgani loina na 2027 da laktru be assembly elections da MPP ki candidate khuding makta Manipur miyam support to biu Manipur miyam je MPP ki high command ni aduga Manipur ki miyam gi apamba khuding mak miyam ga tanor kan da MPP nam Indian nam si kan na bu khona da asabut thogdang do pina biu na MPP prestil mo na miyam da gi mangol sibar ni chiri Jalyangrong na namna taba mafam singda sugi camp thamjilakpa haibasi Manipurda ingna tapna leihandanaba kuki amadi nagagi marakta amuk khatna hananaba India lengak na silakpa thausil amani lawi haina Jalyangrong United Committee Manipurgi President Maibon Faumai na fongdokre namdulong da pangthokpa paugi mifamda Jalyangrong United Committee Manipurgi President Maibon Faumai na India lengak kuki su kangbuga wari sanaduna su camp masing taramari dagi tareta hantanaba haibasi afabo oirabasu Jalyangrong gi jagada naunasu camp sajilakpa haibasidi yaba ngamloi chinkuki jo kangbu sing asi nauna lakpa ngaktani aduga ngasina Jalyangrong gi lamkaya makhoigi lamni haina claim tausilakpa German Road Tiger Road thonjilakpa asida India lengak na madi Manipur lengak na tuminna yengduna laithokpa haibase yamna laibak thibani Makata na pamdaba tawdok sing thokaloi hairabadi su camp sing ase Churachandpur Fairjol Tengnopal da oina thambiu masigi mahuta nauhona na camp thamjilakpa ase yabang amloi aduna nungba Tamenglong District Foothills sing ase Jalyangrong gi jaga ngaktane maram aduna tungkoina nungsei chanana hanagum laiminasi hairabadi kuki singna oida padaba nganglakpa ninglakpada pangtau da tauribasi khudakta lepkadabani hauzik nagataba mafam singda ban chatharibasida UNC da kuki jo kangbuna tokpiu haribasi UNCSC kuki lup singi makhada laibanate chathariba banasi Jalyangrong United Committee Manipurna su mapungfana sawatli haiki Saying the Manipur in a type of Palmagadi, Aduga, solution Palmagadi, Government of India now Zikshu KMC, Faijon District, Swasampur District, Panda, Tambu, Naina, Appeal to the General United Committee Sati, Appeal to Chin Cookie Joe, and appeal to Malay, Nakoina, Inga, Tamalay, Garagadi, Masi, no, a 2 motum Handopa Sunguni, and the KMC Tamdavia, they have pressure to we are in a Kali, Chin Cookie Jona, United Naga Council, Mohin advice to it. Masi Hariba, Full Hills Naga Coordinating Committee, na ban indefinite ban to Ibido, Mado. Temjin view, Tohan Biganu, Hanamo statement about Tokyo. Adoidi, Mukuina, UNC the advice of from Tokyo Vanida. Mamu Kanano. UNC Sibu, Magi, Makada, Labum, Moina, advice to the Landrava. Aduna Tapodi, Mukui, Punamoxi, Government of Indiana, Mukuja, Proxy Wagi, the Mota, Insimbudum, Maduki Taunale, Vidugi, the Heidi, when they have put low Javoka, Madum, Bawahi, Wata, Punamoxi, a 2 womatum, Topio. Jalyangrong United Committee Manipur Khak Natana Full Hills da Tariba Kanglup Naga Nataba Nam Nataba Purap Asida Hariba Kangpokpi District Habisi Naga na Moy Kokigi Lamnate Koki na Chumnagi Kundarak Puani Adu Moy Lamnate Moy Lamnina claim to River Pulma Asa Masi Koi Atuantum da Koki Jona claim to Tokadavani Ladiva Koki Kunching Miamsu Akoi Masida Akoi Angumta Nabamunda Atu Agadi Madu Apabati to Oi Apabo Oiro a General United Committee President Moina Masi Apinchari. Smart City gi makhada thangal kaithal dagi khoyathong taba lambi chaheni phajilak laba phauba semba loshindabana lalol etek toriba singda chauna chaitheng pire karamba matamda loshingani khangdabana lalol etek toriba sing sinpham hongnaba yaure lisingani kulhumdoi gi ningol chakaw balorba matungdagi Smart City gi makhada khongna chatpa sing hena nungaina lambi semba yengbada phajaba mafam semgatpa smart parking amasung waste management na Chingba Matik Chan Thamduna Hena Masak Tokpa Lambi Ma Ohena Bagi Pandam gi Makada Matamadugi Lengakna Paikat Lamkiba Thangal Kaithal Dagi Hauraga Khuyatong Lambi Fauga Khuyatong Traffic Point Fauba Tariba Lambi Ase Jahi Ani Farakadoraba Fauba Sembaloshindana Machut Chemba Sinamaram Oiraga Lambi Ase gi Nakieta Lalol Itek Toriba Singdi Sendong Fangbadi Lairadana Sele Fauba Manglakpadagi Thabak Toriba Staff ki Tolop Amadi Dukan gi Bara Fauba Piba Ngamdabadagi Dukan Thong Fauba Lona Bayaure, ISTV ga Kanaba,
अखनना दुकान फमलिबा सिंगा उनबदा फोंगतुरकपगी मतुंग इना गवर्नमेंट चौखट थौरांगी पाइखलकपा थबक असि यामना फै इम्फाल सिटी हेन लुनानबा मसक थोकपा सिटी अमा ओइहनबा ngamgadawribani adubu lambi asi sembagi-damak lambi thingzillaga thamba matam khara khaki natana chahi anirom asi thingzinba asidagi dukanda mi lakpagi chang yamna hantakre mi laktrabanina potsing laibasu hanthare masina karbar sibaga chap manahale sem libase su khumang chausina sembagi mamita de semba loiraba mafam matam khara lairaga amuk faktok laga semgani amuk lauthokani tawraga leire aduna karamba matamda lambi asi semba mapung fana loigadage gyan tade Kanada wakat katawribano haibasu khangdre mafam ase business ki mafam ni adubu upai leitabana dukan thonglon banatana atopa upai udre haike Amaga Tata Sude, our Shiva Chapanade, me Jangande, Karama style Gilumbi Semano, Sidi Uchi together with the Hena, Fajana Semidi. Yam Tina Wai, how stop singing to Lopiva Sugamde, Am Tina Wabi when a Hoshi Dukan Pamiodo, Barahun Basugamde, I stop the Kunmatoine, Mayam the Tolopka, Karama Pidirno. सरकार ने करी खल्ले अवजु ज्ञान तादे लुशन भाई भी कदा लुशले कदम न हाई दोशी होंदना ईशान आदमी यंग बिरो लंबी जी कदा बाउ लोडे ठिका दन्ना कदम करी तोड़े अदुसु कदमता यंग बिदे लंबी दिवो सिमाय कुइना थिंगेगा अहोय कारबार में हमसे अहोय कदम हिंगो है बनो सीना हो सरकार दा अपील तोड़सी गाड़ी थिंग भाई वे दे अहोय मणिपुर की चना भी नत्ते गाड़ी चंग दे बदी पोस्टिमी कदम ले दोरनो कदम हिंग दोरनो खोंगना कदम लाक दोरनो मुठिया भाड़ा से सीधे काट नंबर थंगत पर अंदर रुपा कुंठरा निफु यांके आइले अब कदम होय कारबार फमो है बनो सी कदम स्टाइल की सरकार न होय ज्ञान तादरे अब कदम सरकार दा हाई सी गादु जुखंग दे कोली लु बदु सीने कारबार दी अंतिना सोखरे अहोय दी लोड का मीना पोदी ओन बने को अहोय दी एजेंसी हाउस ने तोड़ी वसी तीन वाते बने होना पेन दे है बदो लंबी जे अमुक थुगारगा अमुक सेम्बा अमुक थुगार अमुक सेम्बगी पोसे कइनो सिने कोइना खंगनिंगिना हाना सेम्बदो अजना मोंग ताना सेम्बगी पोसे सहीद उबो लेते अदुम ngaले अमुक थुगायगनि ngaले अमुक सेम्गनि ngaले याद्रे हाइनि मफमदो अमुक थुगायगनि स्माइ तौले सिगी जे चही अनि मयादी सुजलमदो माले महाना की सुस्ती खराब फरे सेम्बदी लोई खरा सेम्ब खरा वाली बको सेम्बदी लोई ने तो खरा लेरेगा अदु मुक लाकने तो हाना की चप माना बा देवा खितंग नुआई तबा हुजुद लेरे लेबस लेनी खरा सी लोरेगा अमुक लाकने कस्टमर खरा थुन तोरसे नुआइगनि तो गवर्नमेंट समय हारगे खरा थुन तो बस नुआइगनि बिजनेस हुजुक डाउन हो रहे ने मणिपुर दे पूरा बिजनेस डाउन हो रहे ने को करिया देने लंबी सु याद रे कस्टमर सु लागतरे करिया देने लंबी याद आबगी कस्टमर लागत बने करिया दे गवर्नमेंट की डेवलपमेंट की दमदा खुसवा हाईवे याद दे कस्टमर लागपगे दी मणिपुर दी अमल ये ना चनबी यादव खोंगना लागपा यादव गाड़ी ले चंग दे दी कस्टमर तो लागत बने Stel Health Society NHM Manipur amasung Directorate of Health Services Manipurna sinduna Stop Diarrhea Campaign 2025 ki thoram Imphal Hotel gi sangai holda pangthokre thoram adugi manung chana ORS karamna semgadagi haibagi matangda demonstration pangthoki bagal loinana angang singda ORS pithake Director Dr Chambu Gonmaina Diarrhea laina ase monsoon matamda thokpa laina makal amane laina asina narakpa matamda matau karamna kangadagi amasung karamna cheksin thorang lokhat kadagi haibasi mama mapa singna su zinba mathautai apikpa angang singda breastfeeding ase yamna mathautai angang ama diarrhea nari haiduna mama gi breastfeeding toba leploidabani zero death rate due to diarrhea haiba pandamda campaign ase chathabani haike aduna yaba makai di makoi bo yaba makai chaba thakpagi sira akhoi pizza drink ai su akhoi khut se phajana ham ngada aduna any kind of infection se changmam tam sida say waterborne diseases foodborne diseases haibse asidigi angang sing se diarrhea tawraga mohai punsi chakhiba yam leibne adona yab makhai di akoi care lobi se lu na leiba haibse yam dakar we chinjak piba haibse su yam clean wena tawraga akoina pibzaba haibse adu weredi akoina asigi mortality rate se natraga death rate se yamna hanthagani doga angang sing se healthy way na legni heb se tum
Health Director Dr. Chambu Gonmena State ki oina NEET ki merit list thoktribasi technical issue khara leibagini solve tawragani loinana athuba matamda merit list asi thoklagani phongdokhi NEET creation DIT ka khoi aduda thabak toriba SIO NIC moi si myam singsina mohoina tawraga tawbani aduna si se certain issues su laying adubu that will be solved within a week aduna asigi the ate da su thoktrib su state ate da su leribni adubu asi se akhoi de leirabne list se dum leirabne duna approval loader di yad bigi akhoi na approval do lower ga release Security Force na tungan ba mafamanida operation sa tabada masingyam labat nungmay amadi nungmay marusing yauna atay kutsukula kya pagat pangamle hari Manipur Police ki control room dagi thadurak pa cherol amana ngarang ayu Kangpokpi district ki manung chanalay ba angan bada New Kaital Manbi Police Station kon ba Tingkai Kulen village amadi Kangpokpi Police Station ki manung chanalay ba Mauhing village amadi Changaubung village tati buhumagi tabak chatabada fagat laba potlam sing adudi magazine ka kona ba insas rifle magazine ka konaba 303 rifle ama local mat lethot ama magazine ka konaba .32 gi pistol ama local mat bolt action rifles 04 of cannon pampis ani M16 rifle ama MA1 assault rifle ama .32 bore pistol ama sniper rifle ama single barrel rifle taret bolt action rifle mari pull mag rifle taruk improvised mortar ani amadi tube launcher ahumne nongmai sing asiga konana fagat kiba nongmai maru sing adudi .303 rifle maru yankai lethot cell ani 12mm rounds ball action maru tara pampi cell ani 84mm RL HA round ama 7.62 mm AK blank round humfumathoi single barrel blank round taret 7.62 SLR blank round kulhumdoini masigi mathakta hand grenade mari amasu fagatpa ngamki hairi Bisnupur district ki manung chanba kha potchangbam upokpi amadi tawpokpi gi lakon da laiba chaurakna laupari humbudara marfurom asi ising tunglaga laibana lakol asida haukiba chahi ani ahum asida lau uba yadana lakli hairi lau uba amadi lau lok pagi matamda su khudong cha da pakaya mayuknare masina chahi amagi faulok tuna hingna bhotnariba laumi kayadi kokta khud hapnare hairi ba lakon asige ising Jitha Kigadaba Putro Kong Haina Kangnaba Kong Asigi Maril Asi Hanagi Changdagi Kahena Pixilakpanani Haidi Kong Asigi Nakieta Ringban Kaya Sazin Narakpana Kongi Maril Asi Pixilakpana Ising Sithaba Ngamdabani Haidi Ringban Tausilakliba Mapu Singda Hanagi Kongi Pak Chauba Kaidana Thamnaba Haikrabasu Kanaba Laite Marilenaba Department Metiang Changduna Laume Singi Awaba Asi Kokan Biu Haiduna Lokol Adugi Laume Singna Apil Taurakli Laumi Kyanangasi Putro Kong Senkre Hairi Thauram Aduga Mari Lenana Potsangbam Manglem Maitei Kauba Laumi Amana Penda Wafam Sing Thamlakli Lokho Tindagi Tabaga Singasi Haina Rulaitana Koi Kumchi Lebaki Rangi Awabasiga Yaragadi Lausi Tang Palhova Yaradi Hadana Koi Ona Javani Adun Olaka Sahidadi Akoi Mari Lenaba Department Gisu Mangsi Lagli Belokong Aduga Mangsi Lagli Belopom Singasi Kandi Raga Rajamiang Yamadi Lai Lawis Missing Kandi Raga Akoi Olaka Sahidadi Sarkar Gilosan Magagi Su Lokong Singasi Akoi Nitina Adana Demarcation to be Banataraga Tamsana Singbigi Tabak Pahan Jani Aduna Akoina Lakon Singasi Sin and Housing Lomis and Mamang the Solokong Hida after a thing of one of the Su Akoi Pali Lopu Sing a chicken and Dana but Tokudagi Akoi say Marata Siguman Wana but Toka the Wisopudi Yana Yana by Koi and the Lerapani Adubukum City Yam Sao on among the Yam Hana Rubuta and Singarang Tanga Kibzakoi Lakong Timiki Tabasi Yam Puna Pangtu in Ramani and Hygienic Paubitek water supply scheme gi phibam MLA local official Singapore na chatuni yangsin kre pipe samdriba sing asidagi semba hongna bakhangan kre yangsin kongchada duda Paubitek water supply scheme adubu sem sabagi thabak tawriba Vishnu Prakash R Punglia limited ki staff sing so sarukya khe yangsin kongchada duna khumang yangsin na thabak loisin bangamdana lairiba adugi maram khangmina batan natana water supply scheme adubu quality ngakna thabak sunaba MLA na marilena basingda khangan khe kongchada duda haujiki oina singi pipe samba
loisinba ngamdriba mafam yengsinkhibata natana nauna thunglakiba pipe sing adu pipe yosinba ngamdriba imung singda ngasidagi thabak hauraga yumthong sing yona samnabasu khanganki hari Thasigi tang amada Juri Police Station ke manung chanba lengang pokpi outposta scrap ki pochoi puba gari ama phazinduna driver amadi handyman purakpa yauna scrap ki mapudagi namduna lupa lakh ama laukhiba amadi scrap puba gari adu dagi kori gi potlam kg chatret rom lokthok haukibagi thawong adu All Manipur Muslim Students Organization AMSO Manipur amadi Minority Students Association Manipur na akan mamongda yaningdaba phongdorakle Hata dala iba luf ani asigi office paumising unabada AMSO gi president Imtiaz Haibok mayumna yotek thangtek komduna lalol itek tawriba mi amadi gari gi driver amasung handyman da chatharaki bathawong AMSO amadi MSA na yaningde thogdog asigi matang da scrap mapuna SP jiriba miyauna mari leinaba singda che thaduna ma ki lautha horaba potlam sing fanghanana ba haidabasu ngasi fawba achumba wayel fangdana lairi aina yaba mawngda lalol itek tawriba singi mathakta chatharakli bathawong asida January ba singi mathakta akan bathabak paikhatnaba Governor Chief Secretary da thakiba warolsu paukum amata fangdana lairi laingakna athubada thogdok asigi matangda metiang changduna chapchaba thabak lakhatrabadi AMSO amadi MSA na akanba khungjang changsinaba semsari haiki Police na pochu kudu hor ba amadi gari gi driver sing phar ga phuba staff phuba smain tawra ga di lige ni haina tawri bo se yadra bara lige loi di har di government na masi matang da notice tho ga leibra smaina police na phoba niyom jumna tawjari sida harassment pira ga di praja sing ji karam ba karbar tawra kamaina hingu haireno Olak pachahida laumi lesing ani gachamanga da mathauta har ahongba mamalda phangalagani miyam na bot ke chaksa haija na ba flag thet na ba committee sembagi mauta laumi singi ai phana ba committee sembi haina RPI athwale Manipur state ki BP soidiba sapam kangleipal na ngasi Imphales ki lamlai assembly constituency ki manung chana laidiba hauki balesing ani kulhumdoi gi medagi hauraki ba irang asina kamthek na wahalaba thamna pokpi amade sana sabi kulgi yumthong yangkhaida ahongba mamalda urea harien thokpagi thoramda haikre sapam kangleipal na makha taraduna leibak ama lamdam ama chawkhat pa haibasi mafam adugi laumi sinme singi achauba thodang lei aikoi khungangi lamda leijariba miyamna maru oina khungangi laumi singi oiba committee sembiyo maduda olak pachahidagi yumthong lising ani chamangadagi tadana matam gi chanaba mahimarong amadi matamgi matung ina mathautaba harsing adu government na piba ahongba mamalda fanghanaba hotnage bot ki phiral thetnaba committee sembagi mahuta laumi gi committee lekai de sembiyo laumi myam gi punsi yaifaraba matamda lamlai AC chawkhalakadabani lekai de semga doriba laumi gi committee adugi khuthangda laumi singda lengak na lepa mamalda har fanghanaba hotnagani haiki Tabak khudimak se planning amagi makhada tawuda uneba har sairam daida har ningjang apagi tabak se tawragadi masina lisang sitna dumaina khoi Manipur da lakpaduna ne khoi ngasi wari se hardu har sairam daida ningjang apuna di yaroi aduna hauji ka khoi committee sembiro aduga karigumba sige on bazina bu mai pa aba 2026 daida madugi 27 daida madugi chapsaba mamim taradi lamlai kendra gi yumthong khudimak to ai har fangana na bodo agi honageba aduna akhoi vote की फिरान थे ननबा अदगे vote की कानादा बदा चक्सा हाइजा ननबा अदोमदो इना कमिटी सेम लेबे मुहूर्ता याइफननबा लोमीजिंग की कमिटी सेमबियो अदुगी लोमीजिंग की कमिटी जिंगी खुथांगदा मथंगी लौरक मतमदो अदुदैदा आई लोमी लिसिंग अनि दगिना लिसिंग अहुम बोकी चांगदो अदुदैदा आई सोइदनमकी लेकाई दा लेंगाकना लेपा ममंदो अदुमक्तदा आई फंगनजगे हाय वफम जिलमलाइगी लेरिबा मियामदै अपील तौजै Kangchupta leiba Langdebung Baptist Church ke nauna saba loiraba church building sangabaga loinana chahi angkai surakpagi golden jubilee gi thoram pangtokhibaga loinana Langdebung Women Society gi silver jubilee gi thoram su pangtokre thoramadu pastor Langdebung Baptist Church Reverend Dr. Angom Moses na golden jubilee gi monolith ki maikhum hangdoktuna haudoki golden jubilee gi thoramadu da Christian lining chatpa maitai Christian kyasu sarukya ke Hauzik paugi marakthana tenba break amatang dominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu
Kafidon Cup Syrup. Admission open Sanalistry tutorial Thangmaban DMC Road Center Asika second foundation course class 10 Bosem Amadi class 9 and 10 CBSE Lagli Bazula ki Tangkut Manga Irai Nimitag Hauseragani SSLC exam 2022 2023 2024 Amadi 2025 ki result ta position holder kaya ama CGPA 9 10 Hawagi Manungda student kaya ama Putok sa crack unit wise test mock test study materials recreational activities boys and girls ki hostel loidana ben service ki kudong saba supizari Honglagli Bapunsi ki lambi sida Araiba Chaba Yaba Makai Sashinari Adone hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itong na taramnok chari makataba pau pizari Ngasi ayuk angan mada nune district ke manung chanba lungpi manakta laiba daibawjang village ta khutlai paiba masel khuthok na bada mi manga lekhidre hari thawdok adu da lekhidabani haibagi photo social media da viral oirakli ba photo asega khuthok na bani haiba thawdok ta lekhidaba sing aduga mari leinabra haibadudi khangbangamdre thawdok adugi matang da official oina chapchana khangalakpa leitri Bisnupurdagi Tobul Farga Mayang Imphal Taba Lambi asi matamga chunana semdabadagi miyamna lambi asida chathok chasin tawbada chawna khudong chadaba mayoknari haina thokchom birana Tobul Welfare Association gi mihut sing amadi laikai gi miyam yauna lambi gi fibam yengsinbada haikre birana makha tana lambi asi semjinnaba PWD gi Chief Engineer Local MLA DC amadi SP na chingbada memorandum pisinkre adubu ngasi fawbada thabakta onthorak tabadagi khoisaunaraba praja singna firip asi laurakpani matam kharagi mamangda Central Road Fund dagi lambi asi semnaba PWD gi official kya yauna ingsilamki adubu President rule laibana governor na file adu review tawnaba thamli haina official singna phongdorakhe maram asina governor na athuba matamda bityeng changbiduna lambi asi semnaba order thokpiu haina governor gi pungning chingsinkhe अखोइने मेनबसिना जी कयाम कुइने सतोइनो मतम खरगी वानी अदुना सिगुम्बा मयाम से उबिरगा नसिगी लयाक पाइरिबा प्रेसिडेंट रूल लेबनिना इकाई खुमेजरिबा गवर्नरना अमदि मरी लेनबा कंसर्न डिपार्टमेंट की ऑफिसर्सना लंबिसी अतुगु तंदंग सेंबियु करिगुम्बा सेंबिदबा तारगदि अगस्त थानिंगदा अखोइ मीटिंग म करगा तबुंदा जी बोटर लिसिंग मरी की मथक्ता लेरे पॉपुलेशन ना लिसिंग तरुक की मथक्ता ले मसी पुनम होरगा लंबिसी थुगाइबा यखाइबा तौरप मतमदा नसीगी सरकारना अखोइदा इंटरफियर तौबिगनु अने यारगदि अथुबा मतमदा मणिपुर की हुजुजी पिया लेरिबा गवर्नर लोनमक दिन तौबिरिबनिना मरी लेनबा कंसर्न ऑफिसर्स अमसुंग मणिपुर की गवर्नरना ओनली अंगतंग सिंसिंदिरगा तबु लंबिसा अथुबा मतमदा अंगतंग सेंबिदना तबुन की प्रजा सिंजे मुमो मिनोक तमना लंबी जगतंग सत्प फंगनबियु Tobul Welfare Association ki Vice President KH Darjitna lambi thong school semgat sagat pada percentage lobugi thabak asi tokpiro praja sing corona ge chaitheng nangbadagi khara safarak pada lan ge chaitheng asina asuke matik wahale Tobul lambi asigi fibam yenglaga praja gi khanthaba matam oire yengsinba ngamdraba department sing privatization tobana faragani August Faugi Manungda Semdrabadi Lambi asi Tokaiba Yauna Makal Maka Kayagi Akanba Kungjang Sangsinaba Semsare Masida Tolakpa Afafatagi Tekchak Pumba Marilinaba Singapur Gadavni Fongdorake Kai Kumnajariba Governor of Manipur Hariba CRF ki Phanasi Miang Sangbi Yu Haina Media ki Thongda Ngasi Tabul ki Praja Amoina Hanna Hajari aduna akeba lambi asigi awada pa lairiba khutimak sing asi mari lainaba authority singna sembi yangna na haijabani august tha phawgi manungda sembi raktaba tholabadi praja singna akoi gi apamba mongda khongjang changsen gani haina lepkhibana maram oiraga makal makha kya gi agitation torokpa yai masi punna maksi thokri ngaida mari lainaba department singna ming changbiduna amuktang ningchina sembi raga praja singbu welfare village am ONB haidna appeal tawjari Kangna Sandok Palaina malaria dengue Japanese encephalitis tagi kharat oirabasu ngakthokpa ngamnabagi pandam dangasi Bisnupur district manungda lairiba ngaikhong khulenda kangkhal hidak lupthokre Bisnupur akoiba apunbaluf balna sinduna insecticidal treatment bat net ITBN district malaria department Bisnupurda khochamnaduna
Ngaikong Kaitel da pangthokiba kangkhal hidak lupa aduda Balgi President L Debjan Secretary T Bikramna luchingduna Department ki official sing amadi Balgi thaume singna ngaikong kulengi imung kayagi kangkhal chahumrom hena hidak lupthokhi hari Balgi President L Debjanna Malaria Department ka khutsamna duna pangthok liba kangkhal hidak lupthokpa asida khungang asigi miyam na tholaktuna sarukyaba sina kangna sandokpa lainadagi karata oidabasu ngakthokpa ngamlagani loinana Balgi area da lairiba khulsing koina chatuna makhatana kangkhal hidak lupthokpagi thoram makha chathakigani haiki koigi ramdam sigi mau adagi mai bel taimasing sensing amma kopirapna kangan si chahungi mathakta koi kangan lupangam jaki aduga lemauriba akoi satellite villages sing asida Balgi area manungda lairiba kudamoina ngak chaupopi taubul khoijuman adagi proxy 5 potsangbam nachau kumna maksi koi mathang kangan lukthokpagi program asi pangthoknabagi damakta district malaria officer da hayengmak application amma koi frame tawraga pisinjargani aduga hariba koina program schedule tawraga mafam-mafamgi pangthokotriba date amadi matam singa doi koi mafamda lairiba Balgi members inda paujaraga koi punna pangthokminanabagi khudongchabadu dominasi haidna miyamda paujari Imphal West District ke manung chanbada laiba lamdeng awang lekai community hall da Imphal West District level launching of Stop Diarrhea campaign 2025 ama District Health Mason Society Imphal West amasung Ayushman Arogya Mandir AAM Sub Center lamdeng anina punna kutsamnaraga prevent diarrhea, maintain cleanliness and pay to attention ORS side bathim asida campaign haudokre Thauramaduda Imphal West District ki ADM ke Jadumani Imphal West District ki Chief Medical Officer Dr. NJ Dayabati Kurkul PIC ki MO in charge Dr. L Upen Nachingbana maru oiba miyosing oina sarukyaki Sahi asigi chatharakliba humudara taruk suba ban mahotsav ki saruk ama oina ngasi Salem Thar da laiba Industrial State Chandel da Divisional Forest Officer Chandel amadi General Manager DIC Chandel na sinduna Industrial State asigi akoibada foot mari dagi taruk fauba wangba uchara chamagayang kay rom thakre DFO Chandel Dr. N Munal Maitay na sinba thungna ek pair ma ke naam 2.0 gi makada uchara sing thari U singasi malim de hingliba thawai panba singidama kathoklaba imani haibasi kauri dabani una atopagi kana batauba natana masagi oijaba kaidonung da laude makoi de mioi bagi damak mapunsi chupa kathoklaba jibani aikoina u thazin bada amang balaite mipum khuding makna amadi department singi office khudingna industrial state ta pangthokpagum makha na u thabiu haike Surya Foundation ka mari lena na wangu laifam awang primary school ground gi akoibada uhai panba upambi chamagyang khai thakre uthabaduda lingjal thoibi BLF wangu gi silaibi amadi panthoibi sabhal group amasung laikai adugi hawa club ki youth singna sarukyaki Patriots Day Observation Committee Manipurna ka wa livestream selung balaikai dalaiba KYC Community Hall da pangthokiba leibak ning bada yumfam oiba saireng tiba changdam nabagi makok mathang taraba sing lauthokre class 3 dagi 5 kida first position SL Arena Learning School gi imlembam sayon baluang second position su school asigi samjachabam lanlaima debi third position su school asigi maibam laiju kumana takre class 6 dagi 8 kidana Sebio English Higher Secondary School gi hiyai chenba salam na first position taki bagal na second position da Standard Robert Higher Secondary School gi takhelambam chanu yai thoinganbi third position da na SL Arena Learning School gi Naurem Malem nganbi chanu amadi Eastern Ideal High School gi ahenba soramna punatake Class 9 dagi 12 ki oina first position da Herbert School gi Bhumika Laisram second position su Herbert School gi Moirangthem Malem nganbi chanu third position da na Tamfasana Girls Higher Secondary School gi Lucky Laisram na takre Loisilakpada maruba pau amuka hanap pizari Manipur gi naha singidamak thawai tharabasu MPP na pamu balaiti haina MPP gi President S Prozen Haikre Jalangrong na namnata ba mafam singda sugi kem thamjilakpa kuki amadi naga gi marakta amuk khatna hannaba India lengak na silakpa thausil ni haina JET-UC Manipur ki President Maibon Fawmin Haikre
स्मार्ट सिटी की मखादा थंगाल कैथलदगी खुयाथोंग ताबा लंबी चही अनि फाजिलक्लबा फावबा सेम्बा लोसिंदबना ललोल इटिक तौरिबसिंदा चावना चैथेंग पीरे अमदी मणिपुर की ओइना नीट की मेरिट लिस्ट थोक्ट्रिबासी टेक्निकल इशू खरा लेबगिनी अथुबा मतमदा मेरिट लिस्ट थोक्लगनी हाइना हेल्थ डायरेक्टर डॉक्टर चंबो गोनमेन हाइख्रे हौजिक फाउगी ओइनादी ISTV ना संदोक्चबा मणिपुरी पाउ मतंग असदा लोसिंजरे मिदेंग ताबरी बपुमना मको अमुका हन्ना खुरुमजरे।